ngasi ritual amu yengminarasiko ngasigise akoina manifestation makhal amane sisuko sigi manifestation sina kamaina tawgadage ha matamda akoigi money magnet kumbagi type ta hatare ko haidi paisa tungde ko ten harak pam yawe ko adana mamang to budi khara su sema bane adu sima su to bibe ko haidi akoina paisa se la ga dum chatle ko len harak pa yawa adagi lakadaba leiraga su lakte ko ten harak podo adumba mayam dugi hai tare ko adu sigi se tawba hodringe da ko smaina tawbi hadi changadaba potsing hai ko changadaba potse akoigi chandi lupa chapi se ko kunma thoi logbi rase ko aduga likli gi jar logbi gadaba haidi likli gi smaina makhum pan ba kokta macha ma hai tare ko sugumba maga logbi gani ko adu si se tawba kan se kam kamain tawgadabno hai matam da khwai first da koina khut se phajana sengna hamdok piyo ko haidi khutna khut ke ka se haidi phajana sapon toroga hamdok pire iru lubo khoppa du madi lejare na ko adu khutsa se phajana sengna hamdok pine sigi chandi se su haidi chamthok pi gadam ni ko haidi sengna chamthok ki hogi sapon gumba hapaga chamthok pi rasu yai ko haidi amu hena akoina sengdo ena wakhando khannaba aduga jar sima dum chamani na ko adu si se akoina kamai tawgadabno hai matam se da sigi ritual se ko akoina ahambada chandi amma laurena ko aduga amma lauraga amana khut oida thamaga khut yetsina hai thana khumjalaga aina ningba pot hai tare ko aina ningba pot ama heta hai tare ko aina se hadi pisha sida khoina nibo aneba pisha sida manifestation nga sai gi aigi love ki oiro natraga aigi thabai ngang panbo oiro natraga paisa nungsa gi oiro ko hadi sida adum ni bibe ko sise phajana ngatang minute manga mutang dhyan tawbirena ko hadi nangna khalliba keno do reason dugi matung ina ko aduga sise ahambada hapsan birani ko hadi first coin chidang manifest tawgadam ni ko si hapsan birani aduga atai se jule hapsan birase ko 21 se ko ani ahum mari manga taruk taret nipan mapan tara tramathoi traithoi tromdoi tramai tranga tratuk tratet trampan kun kumathoi exact 21 di sure ko ado amamam tapna hapira se ko amutang da loina hapsan banataba aduga sise akoina ngasai gi makhum se khumjan bira ko aina nungti gi ugadaba jaga gumba no thambiyo ko haidi upu mathak oi taraga so aigi miteng tabam jaga amda hai tare ko haidi sise katang phajaba glass kum moina logbiyo ko haidi crystal oi base am phai ko keno likli gumba gi hai tare ko ado sise akoina drawing room da thamaga su kesho pudi kai de na traga bedroom gumba upu mathak gumba da haidi nungti gi yengo ba sise yengaga haidi positivity hapsalo se da aina sise tawrabani na aigi thabak do oirani ko aina adumai tawraga ado sise keno tawa matam do sile na ko ngasai gi aina khallaga jo ha sida nungti gi sum yengdo na pot se aduga 21 days thamgadam ne ko sise thambasina 21 days thamana ko 21 days numit se gi nungdang sida hai tare ko sise ising hapira se ba sise ko hadi ngasi se ai su thamgrage sai taro ko ado 21 numit kuma thoini surakandi ising se fill tawbira se ko dum sai bo tum fill tawbiro ko ising se fill tawraga makhum khumjalaga mapanda ahing ama pan thambio tha mangan guma phangaga diko haidi ngasi dagi tawboduna haidi numit kuma thoini matungduda akhoi gi tha mangan gumba lakadaba jaga ama hai tare ko yumda aduda ahing ama sumaina thambire na ko aduga mathangi numit loction biraga sigi coin mayam se imung manungi mi gi purse da amam loi happa ya ko haidi pisa chingjana bane aduga lemhobudo ko shukai de lemhobudo ai gi shampoo da ni khangde amani khangde adumai tor hapjan be ko aduga ising duna kamai tawgadage ha matam da ising jina ai gi imung sida loina chai thokpio si ising jina haidi sida numit kuma thoi ni do okhina ninga afaba mayam ama ninggimne ising do song sai gi energy afaba mayam ama yauri banina aduna sigi ising se ai gi imung manung loina chai thokpi ba ma lerna ko aduga coin jina season rasu ka shubudi kai de ko ado sum lupa chapi je haidi season address yu aina ko pisa ayam banata banina aduna haidi coin ngai se aigi purse ta kai da loina ma happy bag aigi da hape na khale je aigi mama baba natraga haidi aigi husband ka dikra su gum da moi du amam loina haida sing kano money bag ta singau sangna bagi type ta ko ado sida leire sigi rituals to biyo ma'am aduga
ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯊꯑꯣꯏꯀꯤ ꯍꯥꯞꯄꯅꯦ ꯅꯨꯡꯗꯥꯡꯁꯤꯅ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯐꯖꯅ ꯉꯝꯕꯅꯦꯕ ꯅꯨꯡꯗꯥꯡꯁꯤꯗꯅ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯦ ꯑꯩꯅ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯅꯨꯡꯗꯥꯡꯗꯣ ꯁꯦꯝꯃꯦꯀꯣ ꯑꯗꯨꯅ ꯍꯣꯏ ꯀꯟꯇꯦꯅꯔꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯂꯤꯛꯂꯤ ꯀꯟꯇꯦꯅꯔꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯇꯧꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯛ ꯌꯨ